National Highway 137A Imphal Mayai Lambi Sembidabagi Wahouda Lambi Thingbagi Khongjang Kansinlakli Ngasishu kay samthong ilangbam laikai nupi meira apun mamarup amadi kay samthong ahantem laikai nupi chawkha thaurang lupna Lambi Thingbagi Khongjang changsili MLA na Lambi semgani haibani yaroi bari leinaba authority na Lambi semgani haibagi thazaba piraktriba fawba Lambi Thingbagi Khongjang changsinkhigani haidi Khongjang aduda sarugya kibi ahantem laikai nupi chawkha thaurang lupki secretary ahantem kalyani na mari leinaba authority na Lambi semba amadi sewage project loiben ngai lambi asida mishimina kaya yamna thokan khigadauri status present rule laklabani na lambi asi Sembidadra haina khallubani adumakku PR asishu Manipur yaurakpa matamdadi mapangal yauramdre haina pendaba phongdokhe nakalamaromda kai samthong ilangbam laikai nupi meira apunba marupki president huirem amitana lambi asida accident toina thoktuna mishimina kaya yaukre Lambi asida lairiba chauraba komjausing asina maram oiraga accident thokpagi chang wangkhatpagi mathakta ofulna nakyata lairiba miyam singbu laina pokhanbagi fibamda laire Lambi asi ngaihaki oina sembagi mahutta tungkoina chatkadaba maongda sembiyu haina taksilakli Lambi Thingbagi Khongjang aduda mahi masing amadi anaye ka mari leinaba gari singdadi athingba pikhide PR लाए खर भारत रगा PR जो कोई चीज़ रोक देती पूरा पैरालाइज हो गया करीम तो तब हम देख सामाने अदुना अकोई दिल लंबी से सेम दी बाउदी ना हन बले रो ngasi tawri se ayeng se dum tawgani lambi sungsoi choi na semane na guarantee pi bangamba chap chaba akoi da MLA gumba kari gumba na haira bade koi loroi ko ta cheng na sembirani na akoi na thaja ba ya ba department gi mari laina ba adu gumba na haira raga di akoi banje akoi tokcha gya